The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidama contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si mangan bigano ngasi mag-contact tobirau terms and condition apply. Good afternoon, ELITETV test of cartoon Mahoming Tavirus Amataran, Cherry Boring Sea, in Fala Ponga Pausi, singing cartoons in the cartoonisina, Curry Fungi Bakari, Hanging Bakari, Kalan Bibaduni, Yamatam Zagaduri Vasi, Yahan Benelocage, and the Kotari Visakusang Express Key, on top Panida Hibaduni, on top Panida the Hydra, the cartoon seeing views, the Koi, my Tegi, Adumba. Ha haibatai mad kwangchet machila ga khoi goget yelaga thang haibagi film duni leri basi da mana phongdong ni basi yengse santi purak pa haibasi yamna phai adubo yekna bagi thamoi khangma ngamoi aduna matam punamakta lan gi tharang togadabani maite gi pangal lausin hantharabadi yekna bana makal makal hangalakani athauba hira chandra ningsing bagi matam oire haidana yamna chauba message ama pibani hajile posi lan se leptre khoi lan makhata ba khoi gi Indigenous Tribals Leaders Forum na voi makhatana lan tong na training to gani haidana ngasi gi papers sing yaw dun duga ngasi ayuk angan bada nongalam dai di horakanda khoi Bisnupur district amasung Surasampur district ani gi lona bada laiba khoi gi khujuma tabi harisda bunker da laijabani bunker nga aga village defense khoi gi volunteer sing che duga la tu da tumminge matam da la aga capsule nambada khoi village defense volunteers om sire laikidre aduga Madu Kanga Paki Honduda, Lepukamunamu, Halaga Kapuda, Cookie Militant Amaju Sire, on Haziksi, Lansi, left the Bagimong in the Lansi da Koi, Yaknabagi, Adumba, Punin Kang the Badina, Hector Taraita and Levia de, which you allowed to lay the Bani, and I take it out, my Titana Lingen, Hanbayaroi, Handana Bakoikana, Wanagatabani, Hypopomsi, Pongdopani Hazile report to see. Adon Hazik, Piri ba chauba message mani piri ba sisi cartoon se da aduna lan se left ba phanala ama center da gi tuan tomba paramilitary force mayam la su kan kana da gi mami ma ta basi mayam na hangnari ofam le aduna swai da koi chekhin ma mathau ta ba message bi ba cartoon ne thamjage mathang da lai so sana lai ba ki loi dana hai beduni steida koi matem nauni bari sanising che koi ma nu pa sin haire MLA minister ni Mathang di thambal si sato mandre sana ana mai nipi si daiba nipi sina khume yarina noina ngamba lothok da ba chana da ba khara tona ki khai ki raga na mai nipi sina haini ai mathang da di phangdo mandre bo haiba pa gi pham je pai ba phangdo mandre o thambal se mo halak to mandre sato mandre haiba da yarina matam leiri haibne ba noina ngamba lothok da ba chana da ba khara tona ki khai ki raga kaim de tau de sum le raga center gi aka yenga le raga di yar roi Akoi smile on lady ba muy young Kay si the guitar, Makaidoker, home food the guitar, Kaidokri and Kay lady. Young Kay in a Kadi Honabangam the Bagay, having home do Pongdopa Bagin the Pisina, Pongdopa, Wafam to me, how did Lady Bapoche. But the says that way, Gan Tam in the bar, Matok tired and noise tabacra toe, hiding a tabak the womatum Yore, hiding a cartoonisina, cartoon gim, no si Lauraga, Masigi, Pambay si Laurakan, that may have that information Piba.
adumba yam phajaba cartoon ne na thamjage aduga khoi mathang de leisina khoi pongna phomki balo he haibduni ponam ki balo sida mayam che khoi gi mantri MLA gi hum thomjal lakpani adamana hai peace pamradi peace ki thabak lambi de chasi natradi lan pamba malena mana hai si khoi ji leba tongan tomba MLA minister sing mung thomjan ba yum kai mai thaba mayam torok pasi togunu phatte ana santi pame hai ta di lambi de chasi santi pamragi dune pulap thomjalaga yum de thomjalaga torogadi lan pamba mali hai dana masen si khoi masen si dum noi masen de tongnaraga leire haibaki wafam duda phongdokpa nan fazaba wan dok leba cartoon ne na thamjage haiba khoi gi baloi se mathang dalai sina khoi welan paugi as loire haibuduni as loire habsida maya mangda mantri MLA sina wa ngang bani adamana ngang thoki base samai kai maina haige ganda aina haiba thajarunu masigi ona tena bangak tane na ma ngau khilak ba hai tare sum haji lebe issue sina maya ngang pada aina ngang ba thajabi yu haiga tabdo maduda aina ngang ba thajabi gano masigi ona tera bangak tane aina ngang asigi ona tera bangak tane to do sina ala mayam se ngae kaino takpi sibu sar haidana mayam do wakal ji choirak pa hai tare tension le pa mayam yam kuire hayang ki thani pha do ni haji Manipur gi irang si lepte lan to gi ni haibagi ITLF na phong na khoi training to gi hai ufam lei ana sai sida yamna pre plan amagalo na tongan tongba chinggi jaga singda kuki ta daba jaga lerek taba adumba yam phajaba plan ama tobuduni adubu maite nongsa ju halloi haibagi ufam da leiriba jikanna lan songno gi mong de leiri center gi lakwa paramilitary force singna ujuk yumugum yunga lan jenga leiri hai ufam si praja myam phongdokpa adu fimam duni abdi leiri fam si adu ufam duda wafam duda yumpham moraga yana phajaba MLA mantri sina ngang isingsida akhoi wakhal choirupagi ufam du lakpa piba yam phajaba cartoon ne thamjage mathang da leiri sina khoi ECL express ki naire haibuduni jida su chamana ufam ni ada mayam se laushalaga lakpani ada MLA minister phamaga leire akhoi saida law bulang mana irang si name do ribra ada hang e ada mana khome aduna bu akhoi su nakhoi gi rakta khan balak lisini na mayam sik leiro mayam sin takpa adugi leiro civil society organizing singse wa ngang drabra kari tawre ka haina tong atoma section kya ti launa rakpa apun mana taba amana ma haiba kaithel gi issue ero amana thong thing haiba amana thing ba yaro haiba Manipur da pura ani topigi yetnaba ma leibado adugi film dune da moji upai leraktamina noi khanba la ini haidana phongdokpa yam phajaba cartoon ne masang da leisina khoi people's chronicle gini people's chronicle gi Sunday spoiler haiduni Sunday spoiler da haise moi myam khana buduni myam se MLA mantri mem now we know khoi khange why the war is on karigi lan che chathari bano si khange how it all started masi kai mainde hora ke ju khange and when it could end masi kram kanda loigani have ju khange but the problem is kaina problem ji why it never ends kaino ji bolo with night shena when the khanda ban na ba adum khange horokom khange kamai to no khange kamai to loine ju khange do kari no loib night se kaine amna nokning ba wai di ora kana ji solution je pro pangam da ba asukoi ba pekraba Manipur gi jaga ama sidaida numi homfu ni gi meya da lan songnan ba haibasi yam it's a big question ni behind the scene kai lege behind agenda kai lege hidden agenda leibra ba ton ton phum kya leiba duni aduna jiksi lan sile poidori loishinaba ma tawgudori bra ngamthoknaba ma tawgudori haibasi mayam hangnare wafam ni so aisida center gi aruge state ki yamna fazaba wakhalona malora kanda lan sil loishinaba aduga santi puroknaba honaba mathau tai abdu thamba yam fazaba cartoon ne thamjage ona ngasigidi ELITETV gi test of cartoon gi mahau matang asid solution jere mayam su feedback session PBU mayam feedback pa feedback session thabak tong thona hona jage hai hum thamjaraga ngasigidi kanina bething jeri pinibisi The legendary brand Vespa was born in 1946.
The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Khudong chaba si mangan bigano masi mag contact tawbirau terms and condition apply.